Connect News Mityeng tabiriba singbu taramna okchari. Thogliba Manipur gi lan asida Mangjil thana chongthoktuna thengnarubagi haibasi atatai di natte. Masi ima Ireibak ifurupki damaktani. Yengnaba singbu matik chaba paukhum pibada Arambai Tenggol na Mangjil thaduna chauna saruk yaduna lakli. Mayamna masi radical oiba group ni haina maral sidabasu natte. Adubu Manipur gi CM Biren faubana national media da hanglakpa wahang amagi paukhumda Arambai Tenggol asi jati dharma ngangnanaba leiba group amani haina haiki. Adubu central government gi mityengda masi lobu singnaba irang sagatpa group ama oina lauri. Maram asina NIA gi investigation gi manungda Arambai Tenggol gi luchingba Korounganba khuman Amadi Kuki militant sing yauri. Irang na soallaba Manipur da security force sing da attack tawkhiba Amadi IED blast ka mari leinaba case mari gi investigation NIA na pairi. Case mari asigi manungda Imphal da first MR complex tagi khudlai Amadi nongmai maru na chingba loot tawkhiba More da IRB battalion post tawkhiba attack Amadi Bishnupur district ki Phogakchau ikhai da IED blast ki case yauri. Home Ministry ki Counter Terrorism and Radicalism Division na handak NIA da case mari asigi investigation gi daita sinaki. Case sing asi handak numit khareni gi mamangda Supreme Court na NIA Court Imphal dagi NIA Special Court Guwahati da transfer tawki. NIA gi maikai dagi Supreme Court ta file tawkiba transfer petition gi copy amada masi haiki. Korounganba khuman ga mari leinaba ahanba case ta haukiba chahi November amada thokiba thaudo amaga mari leinai. Facebook page ta Korounganba na tawkiba appeal dagi mahaki luching makhada masing yamlaba Arambai Tenggol gi member sing nongmai paiduna gari kaya da Imphal East ki Palace compound da punki. Facebook page ta mahak na haiki thauna phaba ichilinau sing amata oina lau makhoibu aroiba para tambirasi haiki. Affidavit ta masi haiki madudi makhoibu Palace compound gate ta Imphal East police na thingki. Maduda group asina police ta nongmai kaptuna police pu control tawki amadi gari da tongduna sanjen thongdagi hauduna Imphal West lom da satki. NIA ne affidavit ta haiki central government na masi thajai madudi thaudo asi NIA Act 2008 ki makhada crime amani. Crime asigi seriousness amadi national security da masigi impact pu yengduna NIA Act ki makhada masigi investigation tawba darkar ni haiki. Korounganba khuman ga mari leinaba ani suba case numit adugi numidang wai pung tarukta thokiba atopa thaudo amaga mari leinai. Affidavit ki matung inna masing yamlaba Arambai Tenggol gi member singna Korounganba gi leadership ta Imphal da first MR battalion da attack tawki. NIA na hai makhoina gari sing yauna government office ki mangda yekhai thugaiba tawki amadi first MR battalion gi khulai sing amadi nongmai maru na chingba loot tawki. Police Assam Rifles amadi CRPF yauna security force sing gi atopa personnel sing laklaba matungda makhoina lakhiba khulai sing amadi nongmai maru sing adu puduna chenki. Case asida November 2023 da Lilong Chajing mamang lekai dagi Mutum Rajesh chahi kunmanga amadi Kyamgai Santipur gi Langthabal Kunjabu case asiga mari leinana phaki. Aduga atopa nakal amadana Kuki militant singchu NIA gi investigation da yauri. NIA gi investigation da yauba thaudo ama chahi asigi January da Tengnopal district ki More da IRB post amada Kuki militant singi attack mari leinai. NIA na hai 17 January 2024 da heavy arms ka loinana chingnaningai oiba Kuki militant singna More gi ima kodong lairembida leiba IRB post ta bomb amadi nongmai na attack tawki. Masida IRB personnel ama sokhi. IRB singna su counter tawki. Asumna national security force ta attack tawkiba masak khangdaba Kuki militant singda encounter tawki. Affidavit ta masi haiki madudi kanna nongmai kamna khibana More town gi atopa mafam singda su sandokhi amadi rifleman Somorjit mitai leikhide loinana atopa IRB personnel ani sokhi. Case asida hauji kana su phadri. Mari suba case na mamang chahi June kunmathoi da Bishnupur district ki Phogakchau ikhai da masak khangdaba militant singna tawkhiba IED bomb blast aduga mari leinai.
masida mioi ohum asopan nangki amadi yumsing aduga government property sing amanga ta thonki case asida Chorachandpur dagi Saimillun gangte amadi atopa masak khangki ba mioi ani MD Nur Hussein amadi MD Slaudin busu case asiga mari lenana fakhre aduga masigi mataida Home Ministry na NIA da investigation taunanaba decision lawkhraba matungda Anti Terrorism Agency na Jiribam da November 13 da CRPF camp amadi relief camp ta Kuki Militant sing na tawkiba attack ki marumda chawna conspiracy gi chingnababu yengduna November 13 2024 da atopa case ohum amasu file tawki asumna Housing Center na thokliba Manipur gi irang asibu laksina na honarakpada nakal animakta NIA na action lawkhalakpa uri masida Arambai Tenggol gi luchingba Korounganba khuman gi mathakta NIA na investigation tawri Mangjil thana mayoknagadabasing na tungda handuna leibana masi nongma natraga nongmadi soidana mayoknaba taragadaba wafamni Ireibak ifurupki damak Mangjil thana chongthoktuna thengnarubagi mahei logi mityengda atatai oiri video sidang asigi di matang soi fawbadang thagasari